ꯈꯨꯅꯥꯎ ꯄꯨꯈꯨꯔꯨꯝꯖꯔꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯅꯦꯚꯤꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯞꯁ ꯃꯈꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯈꯪꯅꯕ ꯍꯥꯏꯔꯒꯗꯤ एयरक्राफ्ट कैरियर सबमरीनगुंबा ओइगल्ली अदुबु हौजिकी मतम असिदा मॉडर्न वारशिप की तोंगान-तोंगानबा मेन कैटेगरी तरे थोना लैरी मखोइदुदि क्रूजर्स डिस्ट्रॉयर फ्रिगेट्स कॉर्वेट्स एम्फीबियस एसएल शिप्स सबमरीन्स अदुगा एयरक्राफ्ट कैरियर असिन सिंगबनी ngasiगी वीडियो असिदा असिगुंबा तोंगान-तोंगानबा मखलगी शिपसिंग असि मतौ करमना खेतनारिबजानो मखोइगी मेन फंक्शन लोइनना इंडियन नेवी की ओइना करम-करमबा वारशिपसिंग लेबजानो क्याम लेबा हाइबना सिंगमा मयाम अदु पुन्ना खंगमिनसि अहानबदा क्रूजर्स ngaligai colonial time loilam sandolingin matamdagi horaga makoi ki sakti uthoknabagidamak jahaz makal asibu sizinarami samudrada magi leibak singi firan thetna cruising tonarami haibadi petroleum mapam sinna thongna coin chalami matamgi matungina cruiser gi mingdi adamak laihoki adubu makoi gi role thodangdi totally change tawkre 1918 first world war gi loisalakpa aduga 1939 second world war na horokhiba ani gi maraksida maruina makal ani gi cruiser sing saba auki amana light aduga amana heavy cruisers sing da 8 inch caliber gi gun nifan dagi tara pabo hapami aduga light cruisers sing dana 6 inch caliber gun try dagi na tara ma pabo hapami loinana makhal animak heavy battery and anti aircraft gun sing su yaurami loinana lan gi matamda asigumba cruisers sing asi main battleship oina sinnarami makoi gi speed asi 13 knots or nautical miles haidi 55 km/h pabo yangna chatpangami adubu hojiki matamgi modern cruisers sing asidi guided missile warship oire masi world gi khwaidagi sakti leba navy khara khaktana sizinari any navy gi fleet amada aircraft carrier amadi amphibious SL ship ki mathangda khwaidagi chawba jahaz haragadi cruiser na oiri panba yabada indian navy gi hojik phawgi oina cruiser amata leitri mathangda destroyers mayamda destroyer gi mathang nainadringai da torpedo gi mathangda hana khangba tangai fadri torpedo 1866 ta Robert Whitehead koba UK gi engineer man invent tauki puthoki torpedo ising manungda kapa yaba missile natraga bomb makalamani mase dugumba khulai amani madudi yamna pikpa duga yamna yangba ahongba boat amada adumak puraga chatpa yaba adugumba boat adubu torpedo boat hairaga khangnarami 1890 gi matam yorokpada asigumba boat asi torpedo attacker battleship amadi cruiser singbu thugaiduna luphanbada chauna mai palami masibu defend tawba ngamba amadi navy gi main fleet bu ngaktoknaba anoba ship makalama saraki madubu torpedo boat destroyer korami masi atai chumnagi boat singdagi di chaw helami adubu cruiser ga yengnawdadi yamna pikpa moirami mokhoigi maroiba role asina torpedo boat pu target tawba asini adubu matam kharagi tungda asigumba destroyer asi torpedo boat ka chap manana khulai sing equip tawrami asumna tamna masina torpedo boat ki mohot chinba horki masidi adugumba torpedo boat destroyer adubu sumnagi destroyer haina ekhona khangnari basini mokhoigi role asina navy gi fleet amabu enemy submarine dagi ngaktokpa haidi anti submarine warfare anti air warfare anti surface warfare depth charges sonar loina strong radar system amadi anti air missile chingba ningthina yawarba warship amani any country amagi navy da destroyer yamna maroiba thodang lori indian navy gi oina 11 destroyer active oina service ta leiri tongan ba class makal marida kudamoina kolkata class visakhapatnam class delhi amadi rajput class ni aduga masida khwaidagi latest na visakhapatnam class ni matang sida panba yabada 2019 gi april 20 da INS IMPHAL su launch tawki Visakhapatnam class guided missile destroyer asi 2023 da si trial loradana commission tawrabiyai ship asigi maming asi World War II da Indian soldiers singna Battle of IMPHAL da Japanese army gi mayok talan thengna khiba dubu sakhangba ikai khumna bot poina thonkibani masi ahanba Indian navy gi ship amasuni Northeast India gi city amagi ming lawraga thonkiba matangi category da frigates destroyer gumna frigates su navy gi yamna maroiba jahaz amani masi maroina samudragi boundary ngak senba natragana strike or attack tawda backup natraga escort tawna chingba sine hanadi masi destroyer dagi pikpa amadi light oirami masida 3 inch ki gun ahum natragana 5 inch ki gun ani hapami adubu hojiki modern frigate singdi electronics warfare anti air missiles land attack cruise missiles amadi anti submarine weapons singsu ningtina equip tawre sida sunatana frigate singda helicopter taba yanaba helipad natragana hangar sing su yauri loinana masigi speed amadi size asi destroyer singa manai average ta akoigi speed asi 27 knots to 30 knots ki top speed oi loinana pitribi khwaidagi yangba frigate sing manungda India gi Shivani class frigate su amani akoigi top speed asina 32 knots haidi 59.26 km/h oi Indian Navy gi oina total 13 frigates hoji service ta leiri
ꯃꯊꯪꯗ Corvettes ꯃꯈꯣꯏꯁꯤ Frigates ꯗꯒꯤ ꯄꯤꯛꯊꯕ ꯃꯈꯜꯒꯤ ꯖꯍꯥꯖꯅꯤ ꯃꯈꯣꯏꯕꯨ missile boat ꯍꯥꯏꯅꯁꯨ ꯈꯪꯅꯩ size ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯗ full air defense system radarꯅ ꯆꯤꯡꯕ ꯍꯥꯞꯄꯗ ꯈꯨꯗꯣꯡꯆꯥꯗꯦ ꯃꯔꯝ ꯑꯁꯤꯅ Corvette ꯑꯇꯣꯞꯄ ꯖꯍꯥꯖꯁꯤꯡꯒꯤ backup ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕ ꯁꯃꯨꯗ꯭ꯔꯒꯤ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯗꯤꯐꯦꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯗꯦ ꯃꯈꯣꯏꯁꯤ ꯃꯔꯨꯑꯣꯏꯅ coastal patrolling ꯑꯃꯗꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯩ ꯁꯤꯒꯤ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤ ꯌꯦꯡꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ anti ship missiles ꯅꯆꯤꯡꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯦꯚꯔꯦꯁꯇ Corvette ꯑꯇꯩ ꯑꯆꯧꯕ warshipsꯤꯡꯒ ꯌꯦꯡꯅꯕꯗ ꯃꯥꯒꯤ ꯁ꯭ꯄꯤꯠ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯕ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯁꯥꯡꯅ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯄꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯐꯪꯁꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯒ ꯅꯛꯅꯅ ꯂꯩꯒꯜꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯖꯨꯂꯥꯏ 2022 ꯐꯥꯎꯕꯗ Indian Navyꯒꯤ 19 Corvettes actively operate ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯦꯛꯁꯇ Amphibious SL ship warship ꯃꯈꯜ ꯑꯁꯤ ꯌꯦꯡꯅꯕꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯒ꯭ꯔꯥꯎꯟ ꯐꯣꯔꯁꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕꯗ ꯁꯤꯖꯤꯟꯅꯩ ꯍꯦꯛ ꯌꯦꯡꯕꯗ ꯃꯈꯣꯏꯁꯤ aircraft carrierꯒ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯨꯑꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔꯕꯨ ꯁꯄꯣꯔꯠ ꯇꯧꯅꯕ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏ short take off or vertical landing ꯇꯧꯕ ꯉꯝꯕ aircraftꯁꯤꯡꯁꯨ ꯄꯨꯕ ꯉꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ modern Amphibious SL shipꯇꯗꯤ well deckꯁꯨ ꯌꯥꯎꯔꯤ ꯌꯦꯡꯕꯗ hangar deck ꯀꯨꯝꯅ ꯎꯕ ꯃꯁꯤꯒꯤ ꯃꯇꯦꯡꯅ hovercraftꯅ ꯆꯤꯡꯕ ꯚꯦꯍꯤꯀꯜꯁꯤꯡꯕꯨ ꯌꯥꯝ ꯂꯥꯏꯅ ꯂꯣꯟꯆ ꯇꯧꯕ ꯑꯃꯗꯤ ꯔꯤꯀꯚꯔ ꯇꯧꯕꯁꯨ ꯉꯝꯃꯤ ꯑꯁꯤꯒꯨꯝꯕ Amphibious ship ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐ꯭ꯂꯤꯠ US Navyꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤ Indian Navyꯒꯤ ꯑꯣꯏꯅ Amphibious landing platform dock ꯑꯃ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯊꯪꯗ Submarine any country ꯑꯃꯒꯤ Navyꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ship ꯑꯃꯅꯤ ꯃꯈꯣꯏꯁꯤ ꯑꯔꯣꯟꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯕꯨ ꯀꯅꯥꯃꯠꯇ ꯈꯪꯍꯟꯍꯟꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯌꯦꯡꯅꯕꯒꯤ ꯖꯍꯥꯖꯁꯤꯡꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯅꯦꯚꯤꯁꯤꯡꯅ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯩ ꯁꯕꯃꯦꯔꯤꯟꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯈꯪꯕꯤꯅꯤꯡꯕ ꯍꯥꯏꯗꯤ ꯃꯈꯣꯏꯁꯤ ꯃꯇꯧ ꯀꯔꯝꯅ ꯋꯥꯛ ꯇꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇꯥꯏꯞꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯨꯜ ꯗꯤꯇꯦꯜꯁ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯃꯁꯤꯗꯒꯤ ꯌꯦꯡꯕꯤꯅꯕ ꯅꯣꯂꯨꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯕꯃꯦꯔꯤꯟꯒꯤ ꯃꯦꯖꯔ ꯇꯥꯏꯞꯁ 3 ꯊꯣꯛꯅ ꯂꯩꯔꯤ ꯑꯦꯇꯦꯛ ꯁꯕꯃꯦꯔꯤꯟ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯁꯕꯃꯦꯔꯤꯟ ꯑꯃꯗꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯁꯕꯃꯦꯔꯤꯟ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯁꯕꯃꯦꯔꯤꯟ 38 ꯑꯦꯛꯇꯤꯚꯂꯤ ꯑꯣꯄꯔꯦꯠ ꯇꯧꯔꯤ ꯃꯁꯤ ꯃꯅꯨꯡꯗ 2 ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯕ꯭ꯂꯥꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯗꯨꯒ 15 ꯀꯟꯚꯦꯟꯁꯅꯦꯜ ꯄꯥꯋꯔ ꯑꯦꯇꯦꯛ ꯁꯕꯃꯦꯔꯤꯟꯅꯤ ꯑꯦꯇꯦꯛ ꯁꯕꯃꯦꯔꯤꯟꯁꯤꯡꯒꯤ ꯁꯥꯏꯖ ꯑꯁꯤ ꯄꯤꯛꯇꯛ ꯇꯧꯏ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤ ꯂꯝꯖꯦꯜ ꯌꯥꯝ ꯌꯥꯡꯏ ꯃꯈꯣꯏꯕꯨ ꯃꯜꯇꯤ ꯔꯣꯜ ꯃꯤꯁꯟꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯩ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯋꯦꯄꯟ ꯑꯁꯤ ꯇꯣꯔꯄꯤꯗꯣ ꯑꯣꯏ ꯑꯗꯨꯒ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯁꯕꯃꯦꯔꯤꯟ ꯑꯦꯚꯔꯦꯁꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯥꯒꯤ ꯁ꯭ꯄꯤꯠ ꯑꯁꯤ ꯇꯞꯄꯤ ꯃꯈꯣꯏꯁꯤ ꯒꯥꯏꯗꯦꯠ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯁꯥꯡꯕ ꯃꯤꯁꯟꯁꯤꯡꯗ ꯐꯣꯀꯁ ꯇꯧꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯁꯕꯃꯦꯔꯤꯟ ꯃꯈꯣꯏꯁꯤ ꯃꯃꯤꯡꯗ ꯑꯗꯨꯝ ꯇꯥꯛꯂꯤ ꯃꯈꯣꯏ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜꯁꯤꯡꯕꯨ ꯄꯨꯕ ꯑꯃꯗꯤ ꯂꯣꯟꯆ ꯇꯧꯕ ꯉꯝꯃꯤ ꯃꯊꯪꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ 1920ꯒꯤ ꯍꯧꯔꯛꯄ ꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯁꯤ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯞꯅ ꯑꯃꯗꯤ ꯌꯦꯡꯅꯕꯒ ꯅꯛꯅꯅ ꯑꯦꯌꯔ ꯑꯦꯇꯦꯛ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯅ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡ ꯔꯤꯐꯨꯦꯂꯤꯡ ꯇꯧꯕ ꯑꯃꯗꯤ ꯑꯥꯔꯝꯁ ꯔꯤꯂꯣꯗ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯕꯦꯁ ꯇꯥꯟꯅ ꯍꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯨꯄꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯃꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯦꯌꯔ ꯐꯣꯔꯁꯄꯨ ꯃꯇꯣꯝꯇꯅ ꯂꯥꯟꯗꯥꯕ ꯉꯝꯕꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕ ꯀꯦꯔꯤꯌꯔ ꯑꯃꯅ ꯃꯣꯔ ꯗꯦꯟ 700 ꯇꯥꯔꯒꯦꯠꯁꯄꯨ ꯑꯃꯨꯛꯇꯗ ꯍꯤꯠ ꯇꯧꯗꯨꯅ 150 ꯍꯦꯟꯅ ꯁꯇ꯭ꯔꯥꯏꯛ ꯃꯤꯁꯟ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯐꯥꯎꯕ ꯂꯩꯔꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯥꯔꯐꯤꯌꯔ ꯁꯔꯆ ꯑꯦꯟड ꯔꯦꯁꯀ꯭ꯌꯨ ꯃꯤꯁꯟꯅꯆꯤꯡꯕꯗꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯁꯨꯄꯔ ꯀꯦꯔꯤꯌꯔ ꯑꯃꯗ ꯑꯦꯌꯔ ꯋꯤꯡ ꯀ꯭ꯔꯤꯎ ꯑꯃꯗꯤ ꯖꯍꯥꯖꯀꯤ ꯀ꯭ꯔꯤꯎꯁꯤꯡꯒ ꯄꯨꯟꯅ ꯑꯃꯨꯛꯇꯗ 4,000 to 5,000 ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯄꯨꯔꯒ ꯆꯠꯂꯤ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯑꯣꯏꯅ ꯀꯦꯔꯤꯌꯔ ꯑꯅꯤ ꯑꯦꯛꯇꯤꯚꯂꯤ ꯁꯔꯚꯤꯁꯇ ꯂꯩꯔꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ 2ꯗ ꯏꯟꯗꯤꯌꯥꯒꯤ ꯃꯁꯥꯅ ꯁꯥꯖꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ INS ꯄ꯭ꯔꯤꯀ꯭ꯔꯥꯟ ꯀꯃꯤꯁꯟ ꯇꯧꯈꯤ ꯑꯁꯤꯒꯨꯝꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜꯁ ꯒꯟ ꯀꯌా ꯑꯃ ꯌꯥꯎꯖꯔꯒꯁꯨ ꯃꯈꯣꯏꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯇꯣꯝꯇ ꯆꯠꯇꯦ ꯁꯨꯄꯔ ꯀꯦꯔꯤꯌꯔ ꯑꯃꯅ ꯌꯥꯝꯗ꯭ꯔꯕꯗ ꯀ꯭ꯔꯨꯖꯔ ꯑꯃ ꯗꯤꯁꯇ꯭ꯔꯣꯌꯔ ꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯐ꯭रिꯒꯦꯠꯁ ꯑꯅꯤ ꯁꯕꯃꯦꯔꯤꯟ ꯑꯃꯒꯤ ꯐ꯭ꯂꯤꯠꯀ ꯂꯣꯏꯅꯅ 40 to 50 ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯂꯤ ꯃꯥꯒꯤ ꯁꯥꯏꯖ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯑꯣꯄꯔꯦꯇꯤꯡ ꯀꯣꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯔꯝꯅ ꯀꯟꯇ꯭ꯔꯤ ꯈꯔ ꯈꯛꯇꯅ ꯑꯁꯤꯒꯨꯝꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯁꯤꯕꯨ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯦꯔꯤꯌꯔ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡꯕꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯃꯁꯤꯒꯤ ꯗ꯭ꯔꯣꯕꯦꯛ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯁꯥꯏꯖ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯅ ꯑꯦꯅꯤꯃꯤꯒꯤ ꯁꯦꯇꯦꯂꯥꯏꯠꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯁ꯭ꯄꯣꯠ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯑꯅꯧ ꯑꯅꯧꯕ ꯁꯨꯄꯔꯁꯣꯅꯤꯛ ꯑꯦꯟड ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯄꯅ ꯑꯁꯤꯒꯨꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯅ ꯊꯨꯒꯥꯏꯗꯨꯅ ꯂꯨꯞꯍꯟꯕ ꯉꯝꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯀꯌా ꯑꯃꯁꯨ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯁꯤꯞ ꯃꯈꯜ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯦꯝꯐꯤꯕꯤꯌꯁ SL ships ꯑꯃꯗꯤ ꯁꯕꯃꯦꯔꯤꯟꯗꯤ ꯌꯦꯡꯂꯒ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀ꯭ꯔꯨꯖꯔ ꯗꯤꯁꯇ꯭ꯔꯣꯌꯔ ꯐ꯭रिꯒꯦꯠꯁ ꯑꯃꯗꯤ ꯀꯣꯔꯕꯦꯠꯇꯤ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯔꯣꯜꯒꯤ ꯃꯇꯨꯡꯏꯟꯅ ꯈꯟꯗꯣꯛꯄꯗꯤ ꯆꯝ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯀꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯌꯥꯝꯕ ꯅꯦꯚꯦꯜ ꯁꯤꯞꯁꯤꯡ ꯑꯁꯤ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯦꯟꯇꯤ ꯁꯕꯃꯦꯔꯤꯟ ꯑꯦꯟꯇꯤ ꯁꯔꯐꯦꯁ ꯋꯦꯄꯟꯁꯤꯡ ꯂꯣꯏꯅ ꯍꯥꯞꯄ ꯃꯔꯝꯅ ꯃꯁꯤꯅꯤ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ
ꯃꯔꯨꯑꯣꯏꯕ naval warship ꯃꯈꯜꯁꯤꯡ ꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯁꯤꯒꯨꯝꯕ informative ꯑꯣꯏꯔꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯈꯪꯕꯤꯅꯅꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯄꯦꯖ ꯑꯁꯤꯕꯨ subscribe follow and share ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯡꯅꯧꯅ ꯈꯨꯔꯨꯝꯖꯔꯤ